Assalamualaikum mayam. ꯑꯩꯁꯦ ꯁꯤꯗ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯄꯒꯤ ꯂꯣꯏꯖꯜꯂꯤ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁꯀꯤ ꯄꯤꯟꯗꯣ ꯉꯁꯤꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯂꯧꯕ ꯆꯠꯀꯦ ꯇꯧꯔꯤ ꯁꯤꯒꯤ ꯄꯤꯟꯁꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯁꯦ 3ꯂꯛ ꯁꯨꯔꯦ ꯑꯗꯣ ꯂꯥꯁꯀꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 1ꯗ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 10ꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯈꯔ ꯊꯨꯔꯦ ꯍꯟꯗꯛ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯈꯥꯗ ꯒ꯭ꯔꯤꯟ ꯀꯂꯔꯅ ꯗꯣꯂꯔ ꯁꯣ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯍꯟꯗꯛ ꯇꯧꯔꯨꯗ꯭ꯔꯦ ꯃꯇꯝꯁꯦ ꯍꯦꯟꯈꯤꯗꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯤꯔꯨꯔꯦ ꯑꯗꯨꯕꯨ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯄꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯄꯤꯟꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗꯁꯨ ꯃꯊꯪ ꯕꯦꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯋꯥꯔꯤꯁꯨ ꯑꯩꯒꯤ ꯊꯝꯅꯦꯜꯗ ꯍꯥꯞꯅꯕ Google AdSense Inla NSTG ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯉꯁꯤ ꯊꯨꯡꯉꯔꯦ ꯍꯪꯉꯝꯃꯤꯅ ꯆꯠꯂꯒꯦ ꯅꯪꯅ ꯋꯥ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯆꯥꯃꯟ ꯇꯧꯕꯤꯒꯦ ꯃꯌꯥꯝꯗꯨ ꯂꯥꯛ ꯀꯔꯤ ꯄꯤꯆꯗ ꯑꯗꯩ ꯈꯨꯁꯤꯗ ꯁꯤ ꯐꯪꯕꯩ ꯈꯨꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯑꯅꯤꯒꯤ ꯌꯥꯔꯣꯏꯅꯦ ꯒꯥꯔꯤ ꯚꯔꯥꯅꯤ ꯌꯥꯔꯣꯏꯅꯦ ꯒꯥꯔꯤ ꯚꯔꯥ ꯆꯠꯄ ꯂꯩꯇ꯭ꯔꯦ ꯏꯃꯥꯗꯤ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯄꯌꯦꯡꯈꯩ ꯂꯩꯍꯧꯕ꯭ꯔꯣ ꯕꯦꯛ ꯄꯨꯔꯛꯇꯔꯣ ꯁꯤ ꯀꯥꯏꯗ ꯍꯥꯞꯇꯔꯝꯕꯅꯤ ꯑꯗꯨꯒ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯀꯥꯞꯇꯔꯁꯦ ꯍꯥꯏꯔꯕ ꯃꯣꯏꯒꯤ ꯕꯦꯛ ꯑꯗꯒꯤ ꯂꯨꯄꯥ 10 ꯄꯤꯕ ꯍꯩ ꯃꯍꯤ ꯑꯃꯃꯝꯇꯪ ꯄꯤꯊꯛꯄꯤꯒꯦ ꯃꯣꯏꯁꯨ ꯑꯃꯅ ꯒꯥꯔꯤ ꯚꯔꯥ ꯒꯥꯔꯤ ꯇꯣꯡꯍꯜꯂꯛꯇꯅꯤ ꯍꯥꯏꯔꯕ ꯍꯥꯏꯗꯤ ꯏꯁꯇꯤꯡ ꯀꯔꯥꯏꯗ ꯍꯥꯏꯔꯛꯀꯅꯨ ꯂꯨꯄꯥ 10 ꯄꯤꯕ ꯑꯩꯅ ꯄꯩꯁꯥ ꯌꯥꯎꯔꯛꯇꯦ ꯍꯥꯏꯁꯦ ꯊꯥꯖꯗꯅ ꯃꯤ ꯀꯌꯥꯅꯣ ꯑꯃ ꯑꯅꯤ ꯃꯤ 4 5 ꯑꯩꯒ ꯀꯌꯥꯅꯣ 5ꯔꯣ 2 3 4 ꯀꯔꯝꯕ ꯌꯨꯝꯗꯅꯤ ꯑꯅꯤ ꯊꯛꯍꯧꯔꯦ ꯏꯃꯥꯅ ꯄꯨꯔꯛꯇꯅ ꯁꯦꯝꯕ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄꯨꯔꯛꯇꯅ ꯊꯛꯍꯧꯔꯦ ꯑꯅꯤꯗꯣ 5 ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯂꯧꯅꯤ ꯑꯇꯩ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯑꯃ ꯑꯩ ꯑꯃꯗꯣ ꯇꯦꯁ ꯇꯧꯒꯦ ꯇꯧꯔꯒ ꯑꯃꯈꯛ ꯃꯑꯣꯡꯗꯣ ꯌꯥꯎꯔꯤ ꯁꯦꯝꯕ ꯇ꯭ꯔꯥꯏ ꯇꯧꯔ ꯑꯩꯒꯤ ꯁꯤ ꯊꯛꯏꯕ 5ꯅꯤ 5 ꯁꯤ ꯑꯃꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯑꯩꯒꯤ ꯁꯤꯒꯤꯁꯤꯅ ꯐꯣꯟ ꯄꯦ ꯇꯧꯔꯝꯒꯦ ꯐꯣꯟ ꯄꯦ ꯇꯧꯔꯝꯒꯦ ꯁꯤꯒꯤꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯕꯣꯔ ꯒꯥꯔꯤ ꯂꯥꯎ ꯃꯀꯦꯔꯦꯜ ꯐ꯭ꯔꯨꯠ ꯑꯃꯒ ꯂꯧꯔꯦ ꯑꯍꯠꯀꯤꯒ ꯁ꯭ꯃꯥꯔꯤ ꯐ꯭ꯔꯨꯠ ꯑꯃꯒ ꯃꯊꯪ ꯀꯨꯝꯍꯧꯗꯅ ꯑꯩꯈꯣꯏꯃꯛꯇ ꯉꯥꯏꯍꯧꯔꯦ Assalamualaikum ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯁꯦ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯐꯪꯖꯔꯦ ꯍꯥꯏꯗꯤ ꯖꯁꯃꯤꯟꯅ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯆꯪꯉꯒ ꯃꯥꯁꯦ ꯋꯥꯃꯟꯗꯅ ꯁꯤ ꯀꯥꯔꯠꯁꯦ ꯃꯥꯅ ꯍꯥꯟꯅ ꯂꯧꯗꯅ ꯂꯩꯔꯝꯃꯦꯕ ꯑꯩꯁꯦ ꯁꯥꯎꯅꯤꯡꯉꯔꯦꯕ ꯑꯩ ꯍꯥꯟꯅ ꯂꯧꯒꯦꯅ ꯑꯗꯣ ꯃꯥꯅ ꯍꯥꯟꯅ ꯂꯧꯔꯒ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯣꯅꯦꯇꯥꯏꯁ ꯑꯣꯏꯕꯁꯦ ꯀꯨꯏꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯄꯤꯟꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯊꯥ 3 ꯐꯥꯎꯁꯦ ꯁꯤ ꯂꯥꯛꯇ꯭ꯔꯦꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯍꯟꯅ ꯑꯃꯨꯛꯀ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦꯕ ꯑꯩꯁꯦ ꯀꯌꯥ ꯍꯣꯏꯕꯨ ꯇꯥꯇꯣ ꯍꯣꯏꯕꯨ ꯑꯗꯩꯗꯤ ꯑꯩꯅꯁꯨ ꯑꯐꯪꯗ ꯑꯩꯁꯦ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯍꯪꯍꯜꯂꯦꯕ ꯁꯤ ꯂꯥꯛꯇꯦꯗ ꯍꯥꯏꯔꯤꯕ ꯑꯗꯩ ꯍꯥꯏꯕꯒꯤꯃꯇꯨꯡꯗꯒꯤ ꯑꯩꯁꯦ ꯊꯥ 3 ꯉꯥꯏꯔꯦ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯍꯟꯅ ꯑꯩꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦꯕ ꯑꯗꯣ ꯍꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯩꯅ ꯂꯤꯗꯨ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯅꯣꯡꯃ ꯃꯃꯥꯡꯗ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯆꯠꯂꯦꯕ ꯑꯩꯅ ꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯅ ꯁꯤꯁꯦ ꯂꯧꯔꯒ ꯃꯈꯣꯏꯗ ꯎꯍꯜꯂꯦ ꯁꯤ ꯆꯦꯁꯦ ꯁꯤꯒꯨꯝꯕ ꯆꯦꯒꯁꯦ ꯂꯥꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯤꯗ ꯄꯤꯌꯣꯟꯁꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯊꯨꯡꯉꯨꯔꯤꯁꯦ ꯑꯩ ꯄꯨꯡ 12ꯒꯤꯗꯅꯦꯕ ꯑꯩꯅ ꯊꯨꯡꯉꯨꯔꯤꯁꯦ ꯑꯗꯣ ꯄꯨꯡ 12ꯒꯤꯁꯤꯗ ꯄꯤꯌꯣꯟꯁꯦ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯗꯅ ꯆꯪꯉꯛꯄ ꯃꯇꯥꯡ ꯑꯣꯏꯔꯦꯕ ꯑꯩꯒ ꯊꯦꯡꯅꯔꯦꯕ ꯑꯗꯣ ꯄꯤꯌꯣꯟꯁꯤꯗ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯦ ꯁꯤꯒꯤ ꯆꯦꯔꯪꯁꯦ 2ꯔꯛ ꯁꯨꯔꯦ ꯂꯥꯛꯏꯕ ꯃꯥꯅ ꯍꯥꯏꯕꯁꯤꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯏꯗꯦ ꯃꯃꯤꯡ ꯈꯛꯇꯅꯤ ꯏꯔꯛꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯤꯕ ꯐꯪꯗꯗꯅ ꯑꯗꯨꯝ ꯔꯤꯇꯔꯟ ꯇꯧꯔꯦꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯔꯝꯕꯅꯦꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯊꯪꯒꯤ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯑꯝꯇ ꯈꯪꯍꯟꯕꯤꯔꯛꯑꯣꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯒꯤ ꯃꯤꯡ ꯑꯩꯒꯤ ꯂꯩꯐꯝ ꯑꯩ ꯂꯣꯏ ꯏꯔ ꯄꯤꯔꯝꯃꯦ ꯃꯉꯣꯟꯗ ꯑꯗꯨ ꯄꯤꯔꯝꯃꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ
ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯀꯩꯒꯨꯝꯕ ꯂꯥꯛꯑꯗꯤ ꯍꯥꯏꯔꯦ ꯑꯗꯩ ꯍꯟꯗꯅ ꯑꯃꯨꯛꯀ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ 3ꯂꯛ ꯁꯨꯔꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯟꯗꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤꯗ ꯑꯩꯅ ꯈꯜꯂꯦ 3ꯂꯛꯇꯤ ꯁꯨꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯌꯥꯔꯔꯣꯏꯅ ꯈꯪꯗꯦ ꯑꯩꯁꯦ ꯀꯔꯤꯗ ꯁꯣꯏꯗꯅꯅꯣ ꯂꯥꯛꯇ꯭ꯔꯤꯁꯦꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯃꯌꯥꯝ ꯏꯉꯦ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯇ꯭ꯔꯤꯃꯣ ꯀꯔꯤꯗ ꯁꯣꯏꯈꯤꯗꯅꯣꯅ ꯃꯤꯡꯗꯁꯨ ꯁꯣꯏꯗꯦ ꯃꯤꯡꯁꯦ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯍꯥꯞꯄ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟ ꯀꯥꯔꯗꯇ ꯌꯥꯎꯕ ꯃꯃꯤꯡꯗꯣ ꯍꯥꯏꯗꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯣ ꯑꯗꯨ ꯍꯥꯞꯀꯗꯕꯅꯦꯕ ꯑꯩꯒꯤ ꯇꯧꯔꯦ ꯑꯩꯁꯦ ꯍꯟꯗꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦꯗꯅ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯅꯨꯃꯤꯠ 2-3 ꯉꯥꯏꯔꯒ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯃꯨꯛꯀ ꯆꯠꯂꯦꯕ ꯆꯠꯂꯒ ꯃꯥꯒꯁꯦ ꯐꯪꯗꯔꯦ ꯑꯗꯣ ꯃꯥ ꯐꯪꯉꯒ ꯍꯥꯏꯔꯛ ꯁꯨꯃꯥꯏꯅ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯅꯪꯅ ꯅꯪ ꯑꯁꯤꯒꯤ ꯆꯦꯁꯦ ꯂꯥꯛꯄꯒ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯣन ꯇꯧꯔꯛꯀꯅꯤꯅ ꯃꯥꯅ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯅ ꯆꯠꯄꯗꯁꯨ ꯂꯥꯞꯄꯤꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯄꯣꯁ ꯑꯣꯐꯤꯁꯇꯣ ꯃꯈꯣꯡꯅ ꯆꯠꯂꯤꯃꯦꯕ ꯂꯥꯞꯄꯦꯕ ꯍꯥꯏꯗꯤ ꯒꯥꯔꯤꯗꯨ ꯆꯠꯄ ꯐꯔꯛ ꯇꯥꯕ ꯃꯐꯝꯅꯦꯕ ꯃꯈꯣꯡꯅ ꯅꯨꯡꯁꯥ ꯁꯥꯕꯤꯁꯤꯗ ꯑꯩꯁꯦ ꯆꯠꯂꯤꯃꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯎꯖꯥꯟ ꯇꯔꯥꯕꯣꯔꯒꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯥꯊꯤꯅ ꯂꯥꯞꯄ ꯆꯠꯂꯤꯁꯦ ꯒꯥꯔꯤꯁꯨ ꯌꯥꯝ ꯆꯠꯇꯦꯕ ꯁꯣꯝꯗ ꯂꯝꯕꯤꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯣꯝꯗ ꯒꯥꯔꯤ ꯆꯠꯄꯁꯦ ꯈꯤꯇꯪ ꯋꯥꯏ ꯑꯗꯨꯅ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯦ ꯌꯨꯝꯗꯁꯨ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯨꯗꯤ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯈꯨꯠꯁꯥꯁꯤꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯅꯣꯡ ꯃꯪꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯁꯥꯗꯣꯔꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯨ ꯊꯦꯡꯉꯦ ꯄꯨꯡ 11:30 ꯇꯥꯔꯦ ꯁꯤ ꯃꯈꯥꯁꯤꯗ ꯂꯝꯕꯤ ꯂꯩꯌꯦꯕ ꯁꯤ ꯈꯔ ꯄꯨꯠꯂꯤ ꯂꯝꯕꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯣꯏ ꯆꯠꯂꯦ ꯇ꯭ꯔꯦꯟꯒ ꯂꯥꯛꯑꯗꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯁꯤ ꯃꯃꯥꯡꯁꯤꯗ ꯊꯣꯡ ꯑꯃ ꯂꯩ ꯃꯈꯥꯗ ꯀꯨꯝꯁꯤ ꯊꯣꯡ ꯃꯌꯥꯁꯤ ꯌꯧꯔꯛꯄꯗ ꯀꯤꯗꯤ ꯀꯤꯖꯩ ꯂꯩꯔꯦ ꯊꯣꯡ ꯑꯃ ꯀꯤꯗꯤ ꯀꯤꯖꯩꯍꯦ ꯁ꯭ꯋꯥꯏꯁꯦ ꯂꯥꯛꯄ बिस्मिल्लाहिर्रहमानिर्रहीम पूरे पंपिंग ꯎꯔꯕ ꯃꯌꯥꯝꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯅꯦ ꯑꯩꯅ ꯃꯔꯛꯇ ꯆꯠꯂꯤꯁꯦ ꯁꯤꯒꯤ ꯅꯣꯡꯁꯥ ꯁꯥꯕꯤꯁꯤꯗ ꯒꯥꯔꯤꯁꯨ ꯌꯥꯝ ꯆꯠꯇꯦ ꯁꯤ ꯂꯝꯕꯤꯁꯦ ꯑꯗꯨꯅ ꯁꯤꯁꯨ ꯃꯇꯦꯛꯅꯤꯀꯣ ꯑꯩꯅ ꯀꯛꯑꯒ ꯍꯥꯕꯩꯁꯦ ꯈꯨꯁꯥꯡ ꯑꯃꯅꯤ ꯂꯝꯕꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯥꯁꯦ ꯑꯩꯕꯨ ꯀꯥꯎꯔꯝꯗꯦꯕ ꯄꯤꯌꯣꯟꯁꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯥꯗꯤ ꯃꯌꯥꯝ ꯑꯃꯒꯤ ꯊꯕꯛ ꯇꯧꯔꯤꯅꯤ ꯑꯩꯕꯨ ꯀꯥꯏꯗ ꯅꯤꯡꯁꯤꯡꯕꯤꯔꯝꯗꯣꯔꯤꯅ ꯑꯩꯁꯦ ꯆꯠꯂꯤꯅꯦꯕ ꯑꯗꯨ ꯆꯠꯄꯁꯦ ꯍꯟꯗꯛ 10ꯔꯣꯝ ꯁꯨꯔꯦ ꯂꯩꯔꯤꯁꯦ 10ꯁꯤꯗ ꯃꯥꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯛꯇꯅ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤꯉꯩꯗ ꯐꯣꯟꯁꯦ ꯂꯥꯛꯑꯦꯕ ꯄꯤꯌꯣꯟꯁꯤꯒꯤ ꯐꯣꯟꯁꯦ ꯂꯥꯛꯄꯗ ꯁꯤ ꯗꯨꯛ ꯂꯥꯎꯔꯦ ꯂꯥꯛꯑꯦꯅ ꯐꯣꯟ ꯇꯧꯔꯤꯁꯦꯅꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯔꯥꯕꯦꯒꯝ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯀꯩꯔꯝꯗꯒꯤ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁꯇꯒꯤ ꯀꯥꯔꯗꯇꯣ ꯂꯥꯛꯑꯦ ꯅꯪ ꯂꯧꯕ ꯂꯥꯛꯑꯣ ꯅꯪ ꯎꯖꯥꯟ ꯇꯔꯥꯄꯨꯔꯗꯔ ꯅꯠꯇ꯭ꯔꯒꯅ ꯄꯥꯏꯂꯥꯄꯨꯔꯗꯔ ꯀꯩꯅꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯔꯦ ꯎꯖꯥꯟ ꯇꯔꯥꯄꯨꯔꯗꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯑꯩꯁꯦ ꯄꯥꯏꯂꯥꯄꯨꯔꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯄꯥꯏꯂꯥꯄꯨꯔꯒꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯂꯥꯛꯀꯦꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯂꯥꯄꯨꯔꯗ ꯂꯩ ꯄꯥꯏꯂꯥꯄꯨꯔꯒꯗꯤ ꯌꯥꯝ ꯂꯥꯞꯅꯗꯦ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯐꯔꯦ ꯄꯨꯡ 4ꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯃꯥꯁꯦ ꯃꯥꯎꯒꯔ ꯑꯩꯁꯦ ꯊꯤꯟꯕꯤꯔꯧꯒꯔ ꯍꯥꯏꯗ꯭ꯔꯦ ꯍꯔꯥꯎꯃꯟꯗꯅ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯆꯥꯛ ꯁꯠ ꯂꯣꯏꯖꯜꯂꯦ ꯑꯗꯨꯒ ꯑꯍꯠꯄꯨꯅ ꯏꯃꯥꯗ ꯁꯤꯟꯅꯔꯝꯃꯦ ꯑꯍꯠꯄꯨ ꯏꯃꯥꯗ ꯁꯤꯟꯅꯔꯝꯃꯒ ꯑꯩꯁꯦ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯆꯠꯂꯨꯔꯒ ꯖꯁꯃꯤꯟꯁꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯑꯦ ꯑꯗꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ 3-4 ꯇꯧꯔ ꯂꯩꯔꯝꯃꯦ ꯄꯣꯁ ꯑꯣꯐꯤꯁꯇ ꯑꯗꯣ ꯃꯥꯅ ꯑꯩꯅꯗꯤ ꯍꯥꯏꯕꯁꯤꯡꯁꯦ ꯑꯩꯅ ꯂꯥꯛꯑꯒ ꯂꯧꯗꯣꯔꯤꯃꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯅꯤꯅ ꯋꯥꯔꯒ ꯂꯥꯛꯑꯦꯗꯅ ꯃꯥꯅ ꯍꯥꯟꯅ ꯂꯧꯔꯒ ꯂꯩꯔꯝꯃꯤꯁꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯦ ꯈꯪꯉꯕ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯍꯥꯟꯅ ꯂꯧꯒꯦꯅ ꯍꯔꯥꯎꯗꯅ ꯑꯗꯣ ꯃꯥꯅ ꯍꯥꯟꯅ ꯂꯧꯔꯒ ꯂꯩꯔꯝꯃꯦ ꯉꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯏꯆꯦꯁꯦ ꯐꯪꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯣꯅꯦꯇꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯑꯃꯁꯦ ꯂꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯌꯦꯕ ꯑꯥꯗ ꯔꯣꯍꯤꯠ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯤꯕꯅꯤ ꯑꯗꯣ ꯔꯣꯍꯤꯠꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯑꯍꯠꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯇꯨꯝꯍꯜꯂꯒ ꯊꯔꯝꯃꯦ ꯁꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯂꯦꯗꯨꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯂꯩꯔꯤ ꯑꯗꯣ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ ꯑꯗ ꯁꯤꯒꯤꯁꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ